Forest Department, Environment and Climate Change amadi mari lainaba department amatagi clearance yaudana Reserve Forest ki lamda semkiba German Road amadi Tiger Road makatana semgat sagatpada athingba thamle haina National Green Tribunal Eastern Zone Bench Kolkata na order thokre Hiramasiga mari lainana ngasi Lamphel pata leiba Kokomigi office ta pangthokiba paugi mifam amada Kokomigi coordinator Kuraiza mathobana hai Matam kharagi mamangda wathok oikiba German Road amadi Tiger Road ki matangda mahakna petitioner oiraga National Green Tribunal Eastern Zone Bench Kolkata da petition ama chahi asigi August kunda file tawki petition asi National Green Tribunal na mathang sitna September 3 October 18 amadi haukiba December 12 da hearing chathaki World Cookie Joe Intellectual Council na Ministry of Road Transport and Highways ta German Road amadi Tiger Road ani asi lambi kakpa amadi semba loire Cookie Joe sing interest ta lambi asi black topping tobiu haina che tharamki World Cookie Joe Intellectual Council na Ministry da thamkiba wafam adu kokomina react tawduna National Green Tribunal da petition asi lankhat kibani German Road amadi Tiger Road hairiba lambi ani asi state laingaki makhada leiriba Forest Department, Environment and Climate Change amadi PWD na chingba mari lainaba department amatagi ayaba yaudana drug trafficking, illegal arms trafficking amadi cookie militant singgi arunba lambi oina sijinnanaba semkibani Lambi ani asigi matangda file tawkiba petition aduda lambi asigi satellite imagery amadi mari lainaba department singna piba RTI report sing amadi lambi asigi photo na chingbasu yauki petition asigi hearing manungda court na Manipur gi chief secretary da preliminary report ama chayol mari gi manungda pikhatlaknaba khangalaki court na kaukiba report adugi paukumoina chief secretary gi maikei dagi German Road amadi Tiger Road na konsiliba forest division tarukta report pikhalak naba khangan kre Forest Division kharagi report lakpa hore Forest Division kharagi report lakadaba wali maramaduna matam khara pibiu haina court prayer tawki prayer adu taraba matong court na chayol ani gi matam piduna full report ama submit tawrakna ba khangan ki madugi matung tarakpo oina haukibo October 18 ta sathakiba hearing da chapchaba report ama piba ngamdabadagi makhatana chayol mari amaga matam pibiu haina court ta amuk prayer tawrakhi court na su chief secretary gi prayer adu tabaga loinana full report ama submit tawrakna ba khangan ki madugi matung tarakpa December 12 da sathakiba hearing asidasu respondent ki maikaidagi chapchaba full report ama piba ngamdabadagi court na lambi ani asigi semgat sagat pa pumnamak kudaktagi athing bathamle haina order thokpaga loinana mari lainaba district taruki district magistrate ama DSP sing dasu order asi khanganaba chief secretary da khangan ki Case asigi makata ba hearing mathang chahigi February anida chathagani hearing asida kokomigi maikaidagi case asida January ba International Cookie Joe Intellectual Council yauna mari lainaba department singda accountability fix tawduna action lokhanaba courta supplementary documents khara submit tawgani haina mahakna makata na phongdokhi haukiba December gi tang 19 sida akoi another hearing si chathabani ano haiba chathariba hearing asi chathara matungda makoina amukasu madudasu akoi mapung phana akoi chapchaba moigi maikaidagi lambi sigi matangda pakumama competent authority singsidagi laktabana maram oirakanda council ong matam longna na hairakpadagi di mathangi akoi khana nabai damukta February gi tang 2026 February tang ani sida khanaragani haidana akoi honorable court na date pire Tabudo moina madu piba matamsida hoji moina madu da hairibasi Section 20 of the National Green Tribunal Act 2010 gi matungina hairiba masigi case asigi matter se makhatana no further construction by anyone be allowed to be raised in execution of the ring road project till the next manungda next date of hearing aduga chief secretary Government of Manipur is directed to issue appropriate instructions to all the district magistrates and superintendent of police of all the 6 districts to ensure that no such further construction is raised. Haidana hairiba lambi si makhatana semjan sajanba karigu makhalam tagi thabak chathabasi hujik tagi hairiba nahan tang kulum doidagi horakanda khudak tagi makhalam tagi sigi lambi sida thabak tangba yaroi masi tawdana bai damakta Manipur gi chief secretary da Mari Lainaba District Taruki Magistrate Singda Superintendent of Police SP Singda
मदुगी चप चाब ऑर्डर अमा नहान तांग कुलगा हुमदोय सिदैसदा कोई ऑर्डर ताबीबनी सोलर पावर सिजनदुना इलेक्ट्रिसिटी की अवाट पथेंगनबो होनरिबा मोइरांगथेम सेट की वाखलोन असि थागनिंगाइनि हाइना प्राइम मिनिस्टर नरेंद्र मोदी ना मणिपुर की एंटरप्रेन्योर मोइरांगथेम सेट को थागलकली प्राइम मिनिस्टर नरेंद्र मोदी की चामग कुनमापन सुबा मन की बाता मोइरांगथेम सेट को थागलदुना हाई मणिपुर की खुंगंग अमद पोकपा मोइरांगथेम सेट ना सोलर पैनल इंस्टॉल तौबगी कैंपेन चथदुना मई फंगदना लेरंबा इमुंग कया मई फंगनबा ngamkre मियोइबना तौगे खना चब युंगना लेपख्रबदी लंबी अमा नत्रगा अमा हेक्तमक थोरई हाइबदु माकना थबक ओइना उद्लै मसागी चही निफु सुद्रिबा मोइरांगथेम सेट मैगी अवाबा का हेना मायोगनबा मफम अमदगी हौरखिबना मरम ओइरगा अवाबा सिंगासी कोकनबा तोंगा तोंगानबा पांबै कया थीबा हौरखी ngasi फावबदा महागना चंगसिलकलिबा खोंथांग सिंगासी अवांगबा थाकता सिंथानिंगाई ओइ हाइनसु प्राइम मिनिस्टर नरेंद्र मोदीना मोइरांगथेम सेटपु सिंथाखी सही असिगे अरोइबा मन की बात अदु पीरदुना प्राइम मिनिस्टर नरेंद्र मोदीना मखाताना हाई उ अमसुंग वाना साबा पोलम कया पुथोकलिबा चुरचानपुरगी मार्गरेट रमथार सेमना तौरिबा थबक सिंगासिसु थागनिंगाई ओइ खुदना साबा ट्रेडिशनल की ओइबा पोलम कया महागना पुथोकतुना आर्टिस्ट सिंगी पुनसिदा चाउना अहोंगबा अमा पुरकपा ngamli नाकल अमरोमदा सनापति डिस्ट्रिक्ट की चोखोने क्रिचेनागी इमुंग मनुंगना ट्रेडिशनल फार्मिंग तौदुना हिंगलिबा सिसु थागनिंगाइनी चोखोने क्रिचेना अमसोंग महाकी इमुंग मनुंगना ट्रेडिशनल ओइबा लहु पथाप सिजिनदुना अहल लमना थमलंबा लहु पथाप असि अनोबा थाक अमदा पुखटपा ngamlei महाकना तोंगान तोंगानबा लई कया थादुना मणिपुर की कैथेल सिंगदा यौहनबा ngamlei मसिना महाकी मरैकाय अमदी अकोइबदा लैरिबा मियोय कया अमसु थबक पीबा ngamle हाइना प्राइम मिनिस्टर नरेंद्र मोदीना चोखोने क्रिचेना मोइरांगथेम सेट अमसोंग मार्गरेट रमथार सेमबु सिंथाखी श्रीमान मोइरांगथेम जी मणिपुर के जिस दूर सुदूर क्षेत्र में रहते थे वहां बिजली की बड़ी समस्या थी। इस चुनौती से निपटने के लिए उन्होंने लोकल सॉल्यूशन पर जोर दिया और उन्हें ये सॉल्यूशन मिला सोलर पावर में। हमारे मणिपुर में वैसे भी सोलर एनर्जी पैदा करना आसान है, तो मोइरांगथेम जी ने सोलर पैनल लगाने का अभियान चलाया और इस अभियान की वजह से आज उनके क्षेत्र के सैकड़ों घरों में सोलर पावर पहुंच गई है। मियाम नदी लमदमसी डेमोक्रेसी चटपलैबाग अमनी हाइना खलंबा याई अदुबु असेंगबदी बीजेपी ना लेंगाक हेक पाइखिबदगी डिक्टेटर गी लेंगाक लैबा हौख्रबनी हाइना हानगे चीफ मिनिस्टर ओख्रमी बोबिना फोंदोख्रे कांग्रेस पार्टी साफोंग लखिबा चही चामगा निफु मपुंग फारकपगा मरी लैनना ngasi बीटी रोत लैबा कांग्रेस भवन दा पांगथोखिबा फाउंडेशन डेगी थौरमदा वाफम असी महांगना फोंदोखिबनी मणिपुर प्रदेश कांग्रेस कमिटी की लुचिंगबा सिंग याउना पांगथोखिबा थौरम अदुदा महांगना हाई बीजेपी हाइरिबा पार्टी असी इंडियन कॉन्स्टिट्यूशन मवालौदबा पार्टीनी नरेंद्र मोदी ना लुचिंगबा बीजेपी की लेंगाक असिना कॉन्स्टिट्यूशन असी सेमदोकनबा अमदी इंडिया की फजरख्रबा फेडरल स्ट्रक्चर असी थुगाइदुना डेमोक्रेसी की वाहनथोक मांगहनकिनबा थेंखांग कयारक्ता होनदुना लाकली ngasi maksu CBI ED amadi election commission na chingba tongan ba independent institution singasi khulai oina sizinari masida natana legislature na executive amadi judiciary da fawba khut thaba haurakli democracy chatpalaibak amagi mari suba yumbi ni hairiba media su ngasi di freedom of speech laitre lenga ki asoiba aranba khajiktang hek irubaga police thajinduna phaba punba aki akhang nanghanduna pressure piba yadragana kaisum sangda namsinbagi thabak chathari लेंगांग पाइखलकपा थबक थौरम सिंगदा लाली चुम्मी हाइना नैनबगी तंजा अमता पीदना ngамmi हाइबगी मतागुम हेक्ट पावर सिजनबगी थवोंग असिदी डिक्टेटर गी लिचटनी डेमोक्रेसी दा युमफम ओइरगा चलाइरिबा अखोइगी लैबाग असिदा डिक्टेटर गी लेंगाग असि कयाम कुइना लैबा ngambagi हाइबदु येंगसी स्टेट असिदसु स्टेट की लैजबा पावर पुमनमक सेंट्रलाइज तौदुना थमख्रे PWD मथौ तौद्रे पंचायत अमदी म्युनिसिपल कॉर्पोरेशन गी मिखल फावबा पांगथोक हंदना थमली सेंटर दगी लाकदबा 15 सुबा फाइनेंस कमीशन की सेंफम सिंगसु कोलाप्स ताखरे ओइरगलिबा फिबम असिदा मियाम कयाम कुइना खांगदुना लैगदौरिबनो मसिगी पाउकुम बीजेपी ना मियाम दा पीगदबनी बीजेपी सु परमानेंट नते कांग्रेस सु परमानेंट नते अदुबु अखोइने हिंगलिंगै मतम असिदा थमोय सेंगना मियाम की सेवा तौसी हाइबनी हाइना महाकना मखाताना फोंदोखी सेंटर दा अदुगा स्टेट कांग्रेस गवर्नमेंट तमजता तमदू लेका इंग तप्पा प्रोग्रेसिव
government ama nungsi sanana laigedaba government ama ani haibse so haijabani hojik phoda modi na sasun hek tawni tawise congress na paikar ba scheme mayam do maming thokpa na ani go loina directly bi koi nafsa haina go food security act aduga right to education free and compulsory education masi ek adani go to the educative order amana thokpa amata lagi parliament do thokga pass over ek awi mangha da sai parbi ru mane la bi sigum ba mayam jingse dari gi ru kham de moi si mang de su kham na ga ho ga ngani prime minister modi ne hen thok se moi ano wo scheme ma prajamiyam ne wo scheme ma wo pa khatle ai ho ba Congress अभी चाहिए होता नहीं अमित शाह ने थोड़ा मुझे कांग्रेस अभी होगा नहीं ताकि मोई से मुझे मोई तुम दो माली ममम कांग्रेस ही मुझे ताकि बीजेपी छोड़ का हो है कांग्रेस ने नाम नहीं है ताकि अल्लाह उन्होंने कांग्रेस पार्टी से नाम पांगे तो ना शिव मदिक के की शासन से मरु होने तक ना और मीना सी है ना Masih yang mengai apa, bagi parti juga kiri jadi sama ni pun sudah dua jadi sama ni sudah mesti kali. Ngasigi thauram aduga mari lainana MPCC gi President K Megasandran hai India gi phibam asi yamna luba phibam amada leire hiram khudingmakta monopoly power centralization corruption na pik thalle praja miyam gi hingbagi hak phawba mat khiba yabagi phibam amada laklei BJP na chatharagliba thawong sing asi aikoi munna khangminaba matam yaure India ning tamba phanglaba matungda Congress na miyam gi damak sagatcharakpa pumnamak BJP na thugaiduna maikei onthoknaba kana honabata natana constitution fawba semdoknaba honari India da lairiba lining kanglup khudingmak chap manai haina Congress na semgal lamba ideology adu thugaiduna apikpa asonba kanglup sing namthaduna thamgadabani haina BJP na sangsilagliba lalong asi Congress na kaidawnungda yaba ngamloi akan bana achumbani haiba wakalon adu Congress party gi ideology da yaude India da lairiba apikpa amadi achoba kanglo furup khudingmak chap manana ikai khumnafam thoi karigumba BJP na makha tana lengak paiduna leikrabadi leibak ase democracy gi mahud dictatorship ki lengak haibadu oiraklagani maramaduna leibak kalhausi hairabadi lakliba kumjali singani kuntareta pangthokka dauriba mikalasida miyamna support tawbiduna tangdu leitaba chaukhatpa leibak ama ohelasi hainam hangna makha taki ngasi laingak asigi laingak sasan haitabadagi lamdam asigi samjaraba isini naw mayam community mayam khudimaki awaba mafamda tari sahi ahum phajalak kodoroba sibakta ngasi relief camp da lei misa kaya sigre mi lising kaya na ngasi lepham chapam khangdana lei lamdam asida law and order ngak ngamdre lamdam asida sasan leitre lamdam masigi nahasing kangaunare thabak pibadi lairadana thabak mangsil job loss ngasi ekoina thengnari maramasina congress ki sarkar natana lamdam masida shanti porpangamoi lamdam masida shakhut thorang tawbangamba sarkar ama leibangamoi congress khaktana ngamgani ngasigi ekoina thengnare Sahi tara fazal lakadoroba masung center da sahi tara maga fazal lakadoroba sida aikoi ahongba amata ude miyamgi chakut thaurangi afaba development amata ubangamde lambi thongi phibam sokchile port chegi mamal tangkhale naha sing thabak phangdebagi kangaunare nupi singi hak nongma kangdana khongaunari marmasina congress ki sarkar lakpunatana landam masida achumba afaba sarkar leibadu ngamoi Indian National Congress ki chambagani fusuba mapo kumon thawramasi khangabok block Congress committee na sinduna Thoba district ki wangbal de leiba Congress baban da su pangthokhi Thawramaduga mari lainana father of nation haina singtha nariba Mahatma Gandhi Indian National Congress ki mapani haina ikai khumnariba Alan Octavian Hame amadi Indian National Congress ki ahanba president Umesh Chandra Banerjee ki photo da athoiba mitunglen singna luchingduna leisu kathi
Thauramga mari lainana Khangabok Block Congress Committee ki Secretary Yumdam Bashantana hai Congress ki matamda Father of Nation haina leibak na ikai khumnariba Mahatma Gandhi bu ikai khumnaba utuna lairaba thabak supam khangdaba sheng numit chamani thabak suhanaba MGNREGA scheme haudoki lairaba miyamda kanaba kaya fanghaliba scheme asigi mamingdagi Mahatma Gandhi haiba wahi asi lokthoknaba BJP na honariba asidi masagi dharma masak khangzadabani BJP na lengak hek paibaga tauning bata tauba leibak asi kangkhong chaihanba furup amaga nusinahandaba amadi Hindu khaktagi oiba leibak ama semnaba honaragliba si laibak thibani haina mahangna makha taki tauning bata tauba hek palak phudagi leibak sida phabukharam toidaba jati amaga hananba iste amaga nusinahandaba jati amaga masanahandaba asuma yamna kamunen loiba Hindu khaktagi oiba raijama semgadabani haiba tani sida tariba Nepali sing Muslim sing Sikh sing Sai sing lariba tongan mayam laiba mayam singsi ako puna bang singsimu Hindu loina wolani haidadi sauraba prithvi sida lariba haida basing yambase Muslim amasung tribal adu itadi Bharat sida su Hindu khatamu tani haida nei aidi maidai Ay Hindu nate. Manipur talam meti pangan mayam sing susu baku su pangan ni. Mana pamjaba horo phangi yer kan ni da Muslim ni hai bani international wada. Sona kada tuan private mayam le uni Manipur se han de jati ko tha ga taro mera matra ma bakha mera matagi kuta taro hoki di kuta babat sore. Makhang mathi jati mayam pujha lakre. Loina subsa laga Hindu oi doni hai ta ni Manipur da Hindu oi de phai de masing jam ni Thobal Block Congress Committee nasu Indian National Congress ki chamagani fu suba mapo kumon thauramasi Thobal athokpam da leiba Congress bhavan da pangthoki Thauramadu da BCC Thobal gi President W Ramananda Working President KS Ibohol amadi DCC Thobal gi Vice President KS Muhindro na maruoi ba mitunglen singwina saruyaki Myanmar da civil war thokhraba matung chahi manga leiraga pangthokpa General election gi ahanba phase oina ngasi botha da bahukre phase ahum thokna constituency chatruk mari futara ni thoida pangthoka dawriba mikhalasida anoba voting system ama haudoki bagaloina na nupi voter saruk yabagi chang yamna wangkhalakpa thengnari ani suba phase ki bot na komjali singani kuntaruki January 13 da thadagani aduga ahum suba phase na January 15 da pangthokani hairi mikhalasida tongan ba political party yangkhai taret ki mirep lishing manga romna lamba thengnari Mikhalasida Mai Paklaba Shingna, Lower House, Pitu Luto, Upper House, Amyota Luto Amadi, Stadama Sung Regional Luto gi member Oigadoribani. Mikhal Mai Paklak Labanoba Union Parliament Aduna, President Amakhalaba Matungda, Anoba Union Government Amasem Kani Hairi, Myanmar Union Election Commissioner Fongdorok Wagi Matungina, Myanmar Tongan ba Mapam Kayada, Mikhalasigdamak, Polling Station Lishing Kunmatoiga, Chamangatara Taret Rom Semgatli. Mamang da pangthokiba Mikhal Singha manadaba mong amoina Mikhal asidadi mixed member proportion MMP system chatnari amadi electronic voting machine su sizinari hairi Myanmar gi Ministry of Information gi matung ina mapalaibak ta lairiba Myanmar macha singdi overseas embassy natraga consulate singgi kuthangda vote thadaba loikre Mikhalasi yengsinabagi damak malemgi tongan ba leibak kayadagi election observation team singsu Myanmar da yorakle hairi ningsingba yabadi Myanmar da pangthokiba mamangi general election asi kumjali sing ani kungi November thadani Special Intensive Revision SIR chathaduna Assam ki electoral roll dagi voter laktara galishing yangkhai taruk rom kaktat kraina Indian Express na report tawri Election Commissioner Fongdora kiba integrated draft roll gi matungina voter lagmari lishing hubutara nipanga chamapan marifutara nithoina laikidre haiba chapchana khangba ngambadagi laikidraba sing adugi maming electoral roll dagi kakthakrai voter lagmanga lishing kulhumdoiga chatruk marifuna masagi register address thadoklaga chatkibadagi kakthakrai aduga voter lishing jangkai humdoiga chatruk tara mapanna demographically manaba entry sing yauram badagi khandoklaga semdoknaba thamkre hairi Assam da hojik doubtful voter D voter lishing marifutara humdoi subna kunmathoi leiriba asi yaudana Assam gi apunba voter masing asi crore ani lakh yangkhai mathoi lising mapanga chatret yangkhai marini D voter sing asi Indian citizen ni haibagi mari lainaba che chang sing puthokpa ngamdabadagi laingakna khandoklaga thambani
ꯃꯈꯣꯏꯁꯤꯡ ꯑꯁꯤ Foreigners Act 1948 ꯀꯤ ꯃꯈꯥꯗ ꯍꯥꯡꯕ ꯑꯈꯟꯅꯕ ꯇ꯭ꯔꯥꯏꯕ꯭ꯌꯨꯅꯦꯜꯁꯤꯡꯗ ꯀꯦꯁ ꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯗꯤ-ꯚꯣꯇꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯤꯡ ꯑꯁꯤꯗ ꯚꯣꯇꯔ ꯀꯥꯔꯗ ꯏꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯦꯝꯗꯣꯛꯇꯅ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯑꯗꯨꯃꯛ ꯍꯥꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯅꯣꯚꯦꯝꯕꯔ 22ꯗꯒꯤ ꯗꯤꯁꯦꯝꯕꯔ 30 ꯐꯥꯎꯕ ꯌꯨꯝꯗ ꯆꯪꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ꯫ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯗꯨꯗ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯑꯣꯕꯖꯦꯛꯁꯟ ꯐꯥꯏꯜ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯗꯨ ꯄꯨꯟꯅ ꯌꯨꯝ 69,103ꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔ 35, ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯔ 123, AERO 1,260, बूथ लेवल ऑफिसर 19,783, BLO सुपरवाइजर 2,259 पॉलिटिकल पार्टी सिंगना अपॉइंट तौबा बूथ लेवल एजेंट 59,953 सरुक याखी। असम की इलेक्टोरल रोलदा अरान अहुई क्या सेमदोकनबा पाइखलगलिबा खोंगथांग असिदा ट्रांसपेरेंसी लैहनबा तोंगान-तोंगानबा पॉलिटिकल पार्टी सिंगे मिहुत यावबा मिफम अनि ममांगदा पांगथोखरबनी। अहुमसुबा मिफमना लागलिबा डिसेंबर 30 दा पांगथोकनबा थौरांग तौरी हाइना पाउसिना मखातारी। Manipur University, DM University yauna tongan-tonganba college amadi higher secondary school singda pangthukiba Students Union gi mikhalda mai paklaklaba Kangleipak Students Association KSA gi thomi sing taram okpagi thoram ama ngasi pangthukre. Mahairoi lup asina sinduna hapta kangjibungda pangthukiba thoram aduda mikhalda mai paklaklaba mahairoi singda achamba kudol tamduna harau tayamna okhi. Mai paklaba mahairoi sing okpagi thoram aduda chief guest oina saru yakiba KSA gi advisor oibada natana Kanglapau gi editor su oiriba Paunam Labangona hai. Mahairoi haibasi angoba chebang amagumbani makhoidi sangningba machu sangba yai. Mahairoi singda discipline honaba kanba kathokpa amadi mamalaibak nungsibagi wakalon chendrabadi kaidaunungda mai pakpa ngamloi. Students Union gi mikhalda mai pakhodraba candidate singsu pungning sonthaningai oide. Makhatana KSA gi thomi sing mikhalda mai pakpa ngamnaba mikhalda mai paklaba mahairoi singa sina honaba changi. KSA gi mahairoi singna khunai amade leibake dama pukchil sengna Thauna leina amadi kathokpa amaga loinana thabak tawrabadi mahairoi kaya ama masa mathanta KSA da changlakani. Student Union gi mikhalda KSA gi miref oibinaba atopada haizarubagi mathau taroi. Matam amada naha singna khunai amagi tungi yumbini hainaramba du ngasidi mahairoi singna tungi yumbi oiraklei. Mahairoi singi wakalonda Kanglei nationalism gi wakalon chenba yamnamak tangai fade. Masiga loinana aikhoi gi haukraba puwari amasung tungda oirakpa yaba sing mamut tana nainaba changi. Hairiba sing asi yaudana mamalaibak nungsiba kaidaunungda ngamloi hainasu mahakna makhatana phongdokhi. Donate organs, save lives haiba thimda RIMS Imphal, Rotary Club Manipur amadi Manipur Adventure and Mountain Viking Association sinduna RIMS campus tagi khakching fawba chatkadaba bicycle rally among asi RIMS ki director Professor G Sunil Kumar Sarmana lamthakre. Organ donation sensitization rally aduga mari lainana Professor G Sunil Kumar Sarmana hai organ donation haibasi khwaidagi thamoi chawba kathokpa makhal amani organ donation gi wantok asi lana loba hek yaunai masi tawbiganu. India pumbagi oina chahi amada organ donation lakh 5 toba mathau tai aduga chahi amada organ donation tawriba sina supnadagi 18 khaktani. India gi oina organ donation tawbagi chang asi yamna nembana maram oiraga yoi lakh kaya ama organ phangdabagi khudong chadaba mayoknari. Organ donation asi living organ donation haiba amaga disease organ donation haiba amaga makhal ani khaidui. Kidney liver na chingba transplant tawnariba asi living organ transplantation gi manung challi aduga laikhidraba mi amadagi organ lauraga donate tawba sina disease organ transplantation ni. Organ donation makhal ani asida disease organ donation gi rate asi aduki matik nemi. Masigi maruoiba maramdi organ donation gi matangda mapung phaba lawsing miyamda leitabagi ni haina lawi. Organ donation gi chang nemliba asi hangarhansi hairabadi miyamna disease organ donation da mapung fana support tawba mathau tai hainasu mahakna makhatana phongdokhi. Human being amana leitaba matamda adi suppose akhoi organ donation se makhan ani sui amana akhoi living organ akhoi kidney transplant tawba adagi disease organ haragana akhoi accident gumbada brain death tawraga akhoi leiroidaba mi ama akhoi almost hopeless oiba situation ama akhoi mana donate tawba sidi akhoi organ
every organ can be donated except brain. Koigi cornea to waya adagi koigi heart to waya lungs to waya liver pancreas intestine loin to waya aduna mi amana disease organ donation jina koi quite what is aduna siguma mayam se koina public ta organ donation gi khwai gi acho hindrance haragadi mayam da koigi misconception public ta koigi sensitize to wa amaru oi habasi koigi world gi oi kainoni aduna koigi ngasi gi effort asida koigi public ta koigi media gi through da koina thamjaning isi mayam disease organ aidi accident to bada imungi laitaba mi ama duna magi organ do piramaga then another life many life can be supported aduga ngasai gap lairiba 5 lakhs ki demand do dagi koi 18-19,000 khak lai bisi kamaina over the period of time mayam si koigi gap se mengkhat kadagi habasi da mayam pulap effort ama tongnaba ngasi ki second rally gi through da ina mayam da appeal tawjari. Thank you so much. Safe drive to everyone. Rims Imphaldagi lamthakiba cycle rally adu Kakching Wairi da leiba Kakching Public School da thunglaba matung mafam aduda organ donation gi matang da awareness program ama galoinana free health camp ama su pangthoki donate organs save lives haiba thim da pangthokiba cycle rally adu da saru yakiba sing thagat pa phongdok laduna Rims ki medical superintendent Professor Napram Sanjeev na donate organs save lives ki matang da hai aikoi laikhidraba matung da su aikoi gi hakjang kayat sing asi donate tawduna mioi kaya amagi punsi kanba ngambata natana aikoi gi hakjang kayat sing hinghanduna thamba yai asigumba seba gi wakalon asida yumpham oiraga miyamna chingnaba laitana organ donate tawbiyu haina mahangna appeal tawki ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯉꯛꯄ ꯌꯥꯏ ꯃꯤ ꯑꯃꯗ ꯑꯩꯒꯤ ꯀꯤꯗꯅꯤ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯏ ꯂꯤꯚꯔ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯏ ꯁ꯭ꯀꯤꯟ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯏ ꯃꯤꯠ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯏ organ mayam ama donate tawbe heart donate tawbe yai lungs donate tawbe yai haibasi adugi pandam si puraga akoi cyclist yankai ni thoi system na lakjabani Thauram aduda Rotary Club of Imphal gi President Dr. Thinguzam Digel na hai Rotary Club of Imphal na chahi khudingi mega health camp pangthoktuna lakli kumchi chahi gi oina Kakching gi tongan bo organization singa khucham naraga mega health camp asi Kakching da pangthokpani haina mahangna phongdokhi free health camp aduda anok yauna tongan bahidak langtak singsu miyam da lemna fanghanki cycle rally da saruk yaba sing da su certificate sing yan thokhi medical camp mega health camp si akoi Rotary gi akoi gi chahi khuding gi pangthok chaba akoi gi routine program haiba tare koina chahi khuding gi Rotary Club of Imphal na akoi gi chahi ma da akoi anira akoi health camp pangthok chai darkar leiba akoi mafam sing da chalaga arapa mafam sing da adugi saruk amo ina akoi ngasi gi health camp achida pangthok chabani ngasi gi health camp siga loina na akoi na ngasi gi rims ki site tagi akoi na atopa campaign ama chu akoi ngasi gi keno chida akoi punchin chare organ donation haina kaigumba akoi na kaigumba mi si lei khidraba thoba magi leiriba akoi gi part sing china atopa lehoriba mi singda chu akoi kanaba piba adugumba gi akoi gi awareness ki campaign ama chu akoi ngasi gi keno chida health camp siga akoi punchin jare ado ngasi gi akoi gi health camp chida department si akoi ayambana akoi any medical field leiriba mayam super specialist nataba mayam di akoi loimbak yaujare akoi department akoi taragani thoini ngasi akoi yauriba Iravot Foundation Manipur amasung Samara Mamang Ikop Ningthau Laibungna silaga soil health ki matang da nomagyoiba training pikre Ikop Ningthau Laibungda pangthokpa thoramadudha soil health card humputara manga rom sakhibaga loinana lomi humputara manga rom da biofertilizer su yenthoki Tauramaduga Mari Lainana, Iravot Foundation Manipur gi President K.S. Gopen Luwang na hai, ngasi pangthokliba Tauramasina, lamdamasom gi leibak leihaus sing kaihandana amadi masamawu fana thamnaba hotnabada chauna mateng pangba ngamlagani. Soil health card pairaga lau urabadi, seal yamna tingdana mai pakna lau uba ngamgadawribani. Madudagi puthorakpa mahai marong sing adugi magunsu hengat hangadawribani haiki. Rhythms of Manipur gi maru oiba drummer amu oirambata natana Manipur gi maming leiba music composer amasu oiramba Samurai Latba Mahanta Sharma ikhang khangaudana ngasi ayuk laikidabada Rhythms of Manipur na awaba phongdorakli Rhythms of Manipur na thadurakpa awaba phongdokpagi cherol amana hai Samurai Latba Mahanta Sharma JNMDA Imphal gi
gold medalist drummer ni. Mahak Rhythms of Manipur gi performer amadi sankirtanagi pung yeibata natana tonga-tongan ba Manipuri digital film kaya amadasu saruk yarami. Mahak ki thawaina mapugi leikonda ingna chikna leibo oirasanu amadi mahak ki imung manungna nanghauriba awabadasu Rhythms of Manipur na saruk yari haina cherola sinama khatari. All Manipur Tami Chingmi Apun Manupi Lufki Organization Secretary Wina Matam Sana Thaupurambi RK Samana Manung Matam Chadana Laikidabada Lubashina Awaba Fongdurakli. All Manipur Tami Chingmi Apun Manupi Lufki President Waimomon Layman Kudik Piduna Tadurapa Cherola Manahai Wangwe Lay Prakpam Daki Laikidrabi RK Samana Hinglingeda Tongan Balaybaki Taudang Kayada Mangju Thana Chen Chunglami Mahangna Laikidabada Lubashina Minute Ani Tumina Leptuna Awaba Fongdopagaloina Laikidrabigi Tawai Miralna Mapugi Lekoda ing na chingna leiruna ba thongniki laikhidrabi ki imung manungna thengna horiba awabadasu lub asina saruk yari haina cherola sina makhatari Nifu Mari Suba Sub Junior amasung Humputara Matoi Suba Senior Men and Women Ball Badminton Championship listing ani kunmanga da sarug yaruba sanaroi sing opagi thoram ama ngasi Ball Badminton Association Manipur BBAM na sinduna akam pata leiba nilita pangthok rahari Association asigi Secretary L Kumar na thadorokpa cherola mana hai opagi thoram aduda Association asigi maru oiba thaupuba amadi Executive Member sing na sarug yaki Championship aduda sanaroi TS Ramananda amasung N ahibana mathang na Senior Best Upcoming Player amasung Junior Upcoming Player taraki sanaroi ani asida memento amasung certificate su khusinaki haina cherola sina makhatari